Loyalam E-PAO tabiriba Khutlingba po Drum Susmitana numidangi pau pizari ahanbada maruoiba headline. Passenger ki driver singna sintha leptuna protest sathakre. Mahiroi singna co-curricular activities singda yausinduna mapung faba tungi yumbi oinaba hotnasi haina RK imona phongdokre. Khutlai Paibana Khutlingba Khutlai Oidraba Matamda Shanti Lakkani haina DGP na phongdorakle. Pau sandona pisari. Passenger ki driver singna sintha leptuna protest sathakre. Lan gi mingda puba thangba ngamloidaba sale gi demand tobiganu haina Thobal district ta leriba passenger puba gari gi driver singna sintha leptuna wangjing kodom pokpi gi hairok lamkhaida driver singna wakat mi phampham khre. Ngasi Thobal District Transporters Association na sindona pangthokpa wakat mifam aduda saruk yakhiba driver amana phongdorakpada association taranithoi tarahumdogi makhada Thobal District ta cheliba passenger puba gari singda langi mingda puba thangba ngamloidaba demand kaya torokpagi mayokta wakat mifam asi phambani lebaki damakta leriba ichil inau singna miyamgi seba tawriba tata magic amadi transporter singda langi mingda puba thangba ngamloidaba selgi demand tawbiganu miyamgi seba tawriba lambida cheliba passenger gari sing asi sempu oina ubiganu tha tara tare suraklaba lan asina maram oidona state asida leriba mipung khudingma supham nongpham leitabana awaba chaithing phangliba ngaktani passenger service tawriba driver singsu gari singi mapun singna thengnariba selgi awaba asi yengdona miyamgi dama khalaga seba tawribani maram aduna puba thangma ngamloidaba selgi demand asi handopiyu haina appeal tawrakli ngasigi wakat mifam aduda langi namada puba thangba ngamloidaba demand tawbiganu langi namada miyoi kharagi business tawpham oibiganu nongmaidi yeknabada onsenbiyu ising leitrabadi nga leiroi aikhoi Shanti pami haiba thaba play card sing sizna khibaga loinana kholaw kaya su laukhe Mahiroi singna co-curricular activities singda yausinduna mapung faba tungi yumbi oinaba hotnasi haina RK imona phongdokre Mahiroi singna nauringaidagi hauna mahi masing tamna co-curricular activities singda yausinduna mapung faba tungi yumbi oinaba hotnabada tangai fade haina Sagolban Assembly Constitution gi MLA RK imona phongdokre MLA RK Imona ngasi Lainingthau Amudon Community Hall da pangthokiba Anoba Mayol Khongchatki Taramari Rak Suba Foundation Dega Mari Leinana pangthokpa second inter Sagolban sport painting amasung drawing competition gi prize entopagi thoramda wafam asi phongdokhibani Matam amagi school singi curriculum da haplamba socially useful productive work SUPW ningsing laduna MLA RK Imona hai socially useful productive work hairiba co-curricular activities sing asi mahiroi singda yamna kanaba piba co-curricular makhal amani masi hojikti mirai bibugum ure mahiroi singna lairik tamna extra curricular activities singda yaushin bana mahiroi singi overall growth oinaba honabada yamna chauna mateng pangkani haiki Khutlai Paibana Khutlingba Khutlai Oidraba Matamda Shanti Lakkani haina DGP na phongdorakli Manipurda mamang chahi gi May 3 dagi thoklakliba irang asida Manipur police na lamdam asigi law and order ngaknaba hotnabada khudong chadaba kaya thengnari haina palladuna ahing nunthin tumba chaba khangdana Manipur police ki leiriba force asina angam mathakta honari Irang asina lakshinaba law and order ngaknaba honabada Manipur police ki personnel taramathoi leikhidre personnel kaya amana asok apan nangki haina palladuna central force ki personnel taruksu irang asigi manungda leikhidre haiba wafam DGP Rajiv na phongdokhi Mahakna hai Manipur police na Manipur gi mafam kaya da checkpost kaya nauna hangdoktuna law and order ngaknaba honari Manipur police na hokiba chahi ama asida counter insurgency operation da lalhoba singi mathakta case register chatret ka humfuni thoi tawki Manipur gi tongan ba mafam singdagi lanhoba punna kadar chaniga maudrama thoi fagat ki haina palladuna lalhoba kadar kayasu lengakta surrender tawduna changjarakhi haiba wafam mahakna thamki Mafam kayadagi nongma yauna khuchu khulai lising aniga chani panlom recover tawki haina DGP na phongdokhi State Police na state asibu drug free oinaba drug trafficking thingnaba hotnaduna drug sing fagatki amadi narcotic drug thingnaba haukiba chahi amada Manipur gi mafam kayada acre lising chatruka yankhai mathoi gi poppy pambi sing yanthatuna manghan takhanki
haiba wafam thamladuna DGP na hai NDPS case maudraga tare register tawbaga loinana mi chamaga mapan fagatki haiba wafam mahakna phongdoki Manipur police na ningthina ngak senduna chawraba thodang loduna Manipur da phase ani thokna pangthokiba Lok Sabha election aduda pamdaba thodok amata thokhandana Shanti oiba mongda pangthoki haiba wafam phongdokladuna mahakna hai Manipur police ki cyber crime kambuna social media da niyam kaina Leibak irang thoknaba amasung pamdaba thodosing chathabasing ningthina monitoring tawki case kaya lokhatki Manipur police na lamdam asigi sports ki hiramda chawraba thodang kaya lodana lakli haibna palladuna Manipur police ki sanaroi medal kaya fangduna lamdam asigi mingchat kaya purakli haiba wafam mahakna phongdoki Mahekor Rams Teacher Training Center Manipur gi Unit A Pagantabi gi Anoba Fort Best Training Course chatliba chahi asigi December gi tang ani ningthaukaban numit asidagi class haujaragani Maram asena MRTTC Pagantabi da lakpiduna training form lobiranaba nolukna khanganjari Course asida thamjariba khudong saba singdi Rhymes Teaching Training Child Psychology First Aid Course Yoga Potloi Makeup Training loina na lamdam asida miyamna pamna sizinariba kauna singi craft training gi khudong chaba sing su fangigani hena akupa marol gi dama contact number 9837161295 natraga 9362775603 asidagi khangbiba yagani North East drug ki wathok hengalakli Haukiba chahi lising ani kunma thoigi February thada yumlonaba lebak Myanmar da military ni lenga paisen badagi thoklakpa irang amadi Manipur da haukiba chahi lising ani kulhumdoi me thadagi thoklakpa irangi matungda lebak asigi awang nongpok lamdamda Myanmar dagi drug law na yadaba mawong da pusilakpa amadi drug kamari lenaba thabak sing hengalakli Mizoram gi konung Aizol da leba police ki makok thongba sing amadi atai security personnel sing gi makok thongba personnel sing na Myanmar dagi drug smuggler tawba amadi mari lenaba thabak sing kangkhalakpa asi yenglaga drug na thokhanba pamdaba thabak sing thingnaba vigilance amadi atai thabak sing kangkhatpagi mathau tai haina phongdorakli Gari lakhibagi wathok loisindrabadi khongjang changsilagani hari Chahi asigi April tara humdoida Narem Chong Lambigi Tera Kaithen Manaktagi Masak Khangdaba Miyoi Singna Nonedagi Kepi Naman Koba Miyoi Amadagi Fortuner Gari Ama Amadi Sen Yauna Mobile Phone Sing Namduna Laukibagi Wato Ngasidagi Numit Taranigi Manungda Lushindrabadi Miyamna Khongjang Changsilagani Laukthokre Longmai Pel VCL Village Authority Longmai LYL LSU Longmai Bazaar Board Amadi NWU Longmai Area gi Luchingba Singna Khutyek Piduna Thadorokpa Cherol Amada Mathaki Wafam Asi Laukthokibani Cherol aduna hai masak khangdaba miyoi sing aduna chathakiba thabak adu yamna laibak thibani thodok asigi matangda police ta wakat khiba laikhre amadi local MLA dasu thodok asigi asengba wayal fanganaba wafam thamkhiba laikhre ngasi fawba thodok asigi asengba wayal fangdana lakli haina palladuna oiriba fibam sing asigi matangda loop singi oiba atubagi mifam ama famki mifam aduda thokliba irang asina muknariba furup singda khundaba mafam singda leiba miyoi singna chathok chasin tawbada piriba ba amadi ayat apan sing matangda khanaki haiba wafam thamki Repina mangi thodok asigi asengba wayal ngasidagi numit tarani gi manungda mari leinaba singna fanghangadabani haina palladuna karigumba mathakta pankriba wafam asi thabak to ontoktaba thoklabadi miyamgi loinana akanba khongjang changsingani haiba wafam cherol asina phongdorakli KP Namanda Tokliba Thodok Asi Kaktanatana Tongan Ba Thodok Sing Tokiba Lekre Haina Paladuna Tongan Ba Thodok Sing da Muknariba Furup Anigi Miyoi Singna Tenkai Kayada Pamda Ba Thodok Sing Tokan Kiba Lekre Haiba Wafam Cherol Asina Phongdorakli ZDU Dagi BJP da Yaukiba MLA Mangagi Kesta Thari Janta Dal United ZDU gi ticket ta State Assembly Mikhalda Mai Paklaga BJP da Yausingkiba MLA Mangagi Mathakta Assembly gi Speaker gi Tribunal da Lakiba Wakat Mangagi Matangda hearing chathakre Wakat Taret ki Manungda MLA Mangagi Mathakta Manipur Pradesh Congress Committee gi Hareshwar Goswami na Thagalakiba Wakat Singda Wakat Liba Miyoi gi Council Oiriba Congress ki Advocate N Bhupendra na Phongdok Padagi Matung ina ngasi Speaker TH Satyabata gi Tribunal da chathakiba hearing da thasigi kunmanga makha hearing chathanaba matam amam lepkhrai Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu
Junior Fencing Trial Pangthoklagani. Fencing Association of India gi mityeng makhada chahi asigi December amadagi manga fauba Bihar gi Patna da pangthokadariba 32 shuba National Fencing Championship listing ani kunmari da saru yarunaba Manipur gi junior fencer sing khanabagi trial selection tha asigi kuntaret ki ayu pung taret makhaida fencing hall Khumal Lampak Sports Complex da pangthoklagani. Manipur Fencing Association gi mityeng makhada pangthokadaba trial selection asida saru yaningba eligible oiba fencer singna October Kulhumdoi Faugi Manungda Manipur Fencing Association gi secretary ta report tawgadabani. Cycling trial selection pangthoklagani haina Manipur Olympics Association na phongdorakli. Cycling Federation of India gi mityeng makhada chatliba November 13 dagi 18 phauba Manipur da pangthokadaba Senior National Track and Road Cycling Championship amasung chahi asigi December 3 dagi 8 phauba Orissa da pangthokadariba Junior amasung Sub Junior National Track and Road Cycling Championship da saru yananaba Manipur gi track event ki cycling sing khanabagi trial selection chatliba tha asigi kulhumdoi amadi kunmari da Khuman Lampak cycling band rom da ayuki tareta pangthoklagani. Saruk yagadaba riders singna mari leinaba documents sing tha asigi kunithoi phawgi manungda Manipur Olympic office ta pisingadabani. Road event ta saruk yagadaba cycling sing khanabagi trial selection tha asigi kuntareta Kodom Popi ground gi lam thaduna trial selection pangthokani. Saruk yagadaba road cycling singi rider singna tha asigi kuntaruk phawgi manungda Manipur Cycling Association da mari leinaba che changsing pisingadabani. Moirang Them Rajenda Khambathobi Literary Award Piragani. Card Writers Moirang na chahi khudingi piba Khambathobi Literary Award kumsi chahi gi oina Moirang Them Rajeni iba wari machagi lairik Maiwai raklaba numidang wai kauba asida piragani haina Card Writers Moirang na cherol amada phongdorakli. Ing kumja lising ani kunithoidagi piba haukiba mana asi saireng amadi novel da mathang pikraba matungda kumsigi oina wari machagi lairik ta pibani. Mana asida sale gi oina lupa lising kuntraga loinana citation ama amadi momento ama yauri. Mana asi December kunithoida pangthokadoriba loop asigi chahigi mifamda lanthokani hari. Kom phurupta thamlakpa wafam handokpiyo haina phongdorakli. Rongmaina khundaba mafam singdagi kom phurupki miyoi sing pung kunmarigi manungda thadotuna chatkhigedabani haina Rongmai Naga Youth Organization RNYOM na October 19 da phongdokiba wafam adu handokpiyo haina Kom Union Manipur kumna phongdorakli. Kumna thadorakpa cherol amada RNYOM na phongdokiba wafam asimak yamna laibak thiba wafamni. Ichum kom khun gi matangda ichum kom khun amadi Rongmai Naga Furup ki marakta leiriba chayinaba kumna khangde haina palladuna RNYOM na phongdorakliba wafam asi kumna yaba ngamloi. Phongdokiba wafam Manipur da khundaminariba furup singi yenglaga handokpiyu haiba wafam kumna thadorakpa cherol asina phongdorakli. Police na fagat khiwa hentobigi mathakta atopa case amasu lokhatkhrei. Kasipi Nongdren Khombagi Miyoni Haba Police na fagat kibi Henthoibi Moirang Them Kobi ama court na bail da thadolabasu bail bondagi thorang tawdabana judicial custody da oina remand tawkhrei. Amaromda mahaki mathakta atopa police station na lokhatpa atopa case amada formal oina fagatpada court na ayaba pikhrei. Uripo Gopal Ji Lerakta Leibi Henthoibi Moirang Them Elias Chan Chahini Fumathoi Tha Asigi Taramarida Lamphel Police na Kasepi Nongdren Khomba Group ki atopa miyoi Taruka Konana Langol Game Village tagi Che Changsing amadi Khutlai Singa Konana fagat khibani. Tera Laukrapam Laikai Laiba RK Ichan Thoibi Kaubi Amagi Yunga Konaba Dukanda Changlaktona Mahapu Fanaba Hotnaramba Amadi mobile phone handset Amamun Kiba Thodoka Mari Lainana Lamphel Police na Fagatuna Police ki custody da Laiba Matam Suraduna Ngasi Mari Lainaba Korta Puthoraki. Mahaki mathakta makhatana thiganaba judicial custody da remand tawinaba wafam police na korta thamki. NIA Infagi Special PP na korta thamkiba wafangi matung ina Henthoibi na tha anirongi mamangda mahaka faminariba miyosingda yum amatada leirakpaga loinana mahaki mamingda Leiba Hyundai Grand i10 car yathangba thongi manungda maru ani yawa pistol ama fangi haiba wafam thamki. Adubu Defense Council na mahak miyoi taruk konana favanate mayumda pikliba machaga tumduna leiringi da favani haiba wafam thamladuna judicial custody da makha tana thambagi mahuta vel da thadoknaba wafam court da thamki.
Courtna nakan anigi wa taraba matungda amadi case asiga mari leinaba machaksing yengsilaba matungda lupa lakh amagi PR bond amasung manaba senfamgi surety da bail da thadopagi ayaba pikhi. Adum oinamak hentrabi masana mathok taba bond sing adugi thorang taude haibadagi judicial custody da adumak remand tauki. Lambi thingbagi khongjang changsilagani haina phongdoragli. National Highway 137A gi saruk ama oiriba wabagai lamkhaidagi kakching chatpagi lambi asigi wabagai lamkhai area da nong khajiktang tabaga pukhri gumna ising thumliba asi athubada semdrabadi lambi thingbagi khongjang changsilagani haina wabagai gi club singgi apunba body oiriba card wabagai gi president Huidram Kisorjit na phongdoragli. Hiram asigi matangda pawmisinga unabada Huidram Kisorjit na mifam soknaba Lambi asi National Highway 137A gi manung chanbagi mathakta Indo-Burma Sugunu Road kisu manung chanduna nongmada miyoi lising kaya chatnaribani. Loinana lambi asi haukiba chahi kaya lengakna ningthina sembidabana maram oiraga lambi asigi mafam kaya da komjau kaya leiduna nong khajiktang tabada nga yokpa yabgi phibamda leiribani. Asumna phibam soklaba National Highway 137A gi lambi asida haujik amukka hena phibam soklaleba wabagai lamkhaidagi kakching chapegi lambi asigi wabagai lamkhai maya asini. Lambi matek asida ngasi chukhiba nong aduna lambi mayada ising khuu phawba yoduna gari accident thoktuna miyoi kharasu sokhiba leire. Phibam soklaba lambi asigi matangda loop asigi maikidagi local MLA ga loinana mari leinaba PWD gi executive engineer da wakat khibasu leikre. Adubu ngasi fawba mathau taba thabak laukhatri maram asina phibam soklaba wabagai lamkhai mayagi lambi matek yauna lambi asibu atuba matamda semba haudrabadi lambi thingba yauna khongjang changsilagani haina phongdorakli. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu.